Lauksing Pukai, Amun Belapoi, Sabi Kanabasing Kanginsi, article asi reliable source the Yumpam Oiraga Fomani Adobo, Masina medical professional singi Pautaki Mut Sinanaba Honabadinati, Amun Belapoi Sabi Kanabasing Kanginsi, Miamna Koidigi Pamna Sanariba, Ohisingi Manunda Lapoi Somani, Kanaraba, Masal Kayamarum Yoraba Lapoeni Saravadi, Sak Sarama Sabaga Manana, Kanaba Pangi Haina, Akangai Singna, Fundo Polecravani, Masigi Maru Eva Maramdi, Lapoi the makhal2 nutrients, vitamins, fiber, loina, sucrose amadi, tos Kumba, natural sugar Yaubonani, Yeng Bada Masak Fazaba. Hangama Paul Masugi, Masanan Balafoi Amunba, Saning Luida Kanabo, Leram Gadagi, Adobo, Mapam Kayada, Napu Masusang Latuna, Kamlak Padigi, Masa, Masak Tizilak Lavadi, Lapue do Patle, Savada Kanaroi, Kanduna, Langtonai. Hiramasigi Matanga Akangai sing the Hadibadi, Lapoigi Masi Masida, Napu Masusang Latuna, Kamzilakpagi sang, Helibimakai Haksang, the Kanaba Heli, Hibisini, Lapue Amunbada. Tumorosis factor TNF ki sangwang na yaubana cancer laina Ngakthokpa ngami haidi masigi sumathakta immune system gi mapangal kangkathanba maramna depressions constipations thabak saba blood pressure wangba ulcer amadi iwat pi khudong sadaba ko khale haidi akhangai singna haiki sahi supa phangliba masum ihong ba laphoi gi kanaba kaya marum lai Lapu Pambidigi Hauraga, Lafoyamadi, Lapu Tarona Simba Punamak Loina Kane, Lapoyamakak Sabada, Kilori Samaga Manga Pangamba, Maramna Kudakta, Haksang Tekatali, Magnesium Amasum, Potassium Marankaini Yauba Lapoisang Nine Saravadi, Muscle, Popto Hanbaga, Loinana, Kong Kutsitaba Madi, Tumlingeda Muscle, Sen Kalakwagi Awabako Hali. Potassium Marankaina Yaub Lapoi Savana, blood pressure, regulate over Maramna, heart attack amadi stroke to Handi. Sakauda, acid Tolapagi sang Hantanba Maramna, ulceramasum, acidity Kudong Sada Bakuhali. Fiber amadi Marankaina Yauba, Lapoi Savana, Kong Hamba sang Naheli Amasum, constipation Giawabakuhali. Kanagumana, Kong Ham Tabadigi, Haksang, Sok Tarak Patarabadi, Lapoi Sava Matamna Haksang Kakatali. Diarrhea tawu matamna haksang digi mahi amasum electrolyte yamna mangkiba maramna dehydration gi kudong sadaba mayunari adubu laphoi saba tarabadi mangkiba potassium gi saruk punamak khudakta phangma ngamba maramna haksang kankhalai khong ham thaba thoklabadi mangkiba potassium menkhatnabagi dama laphoi sasingadabani laphoi de yawba recto oligo saccharide FOS da probiotic magun seli Masina intestine afaba mahiki masing hengat hanba maramna puknungsit kahande haksang na calcium subsin badasu mating pang maramna sarugi mapangal kalhali sang nai na laphui sarab de haksang de ehen ba mahi lauthokhi bada mating pang ba loina kidney da nung lehende masum haksang manung gi amat pasing singdoi kanagumana tumba yadabagi awaba mayuk narabadi sang nai na laphui saba kanagani laphoi de yawba tryptophan brain yauraga serotonin da onthorei masina wakal nungai hanbaga loinana concentration gi level wangkadhali laphoi sarabadi sexual hormone puthokpada mating pangba nutrients sing phangba ngambanina phinung gi haksang mapangal kakadhali haksang na serotonin puthokpagi khal ai handaba maramna yumban punsi marik mahau thukali haidi matawasuna haksang da kanaraba magun kya seli adubu yengbada taru tananba laphoi dagidi Masit Kamdek laba apat paman lapfoin haksang phaba heli gram samaga kulumba lapfoya munba mada yauribasi calorie 105 sodium milligram ama carbohydrate gram kungatare dietary fiber gram taruk sugar gram 14.4 starch gram 6.3 protein gram 1.3 vitamin A international unit 75.5 vitamin C milligram 10.3 vitamin E milligram 0.1 vitamin K microgram 0.6 riboflavins milligram 0.1 niacin milligram 0.8 vitamin B6 milligram 0.4 folate microgram 23.6 pantothenic acid milligram 0.4 choline milligram 11.6 calcium milligram 5.9
iron milligram 0.3, magnesium milligram 31.9, phosphorus milligram 31.9, potassium milligram 422, sodium milligram 1.2, zinc milligram 0.2, copper milligram 0.1, manganese milligram 0.3, selenium microgram 1.2 amasum fluoride microgram 2.6 ni hari. Amuka hana mayam article asi reliable source yumpham oiraga phongmani dubu masina medical professional singi paukta ki mohut sinana bu hona badina ti haibani loksingi pukai mayam matam gi ba kanaga da health tips sing mayam na pukhatuna laksagi haina sinal sigi mekede gi su thamjari.